ꯃꯨꯠꯇꯜꯂꯤꯕꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯨꯠꯇꯜꯂꯤꯕꯀꯤ ꯃꯌꯥꯝꯕꯒꯤ ꯃꯆꯥ ꯑꯕꯗꯨꯜ ꯃꯨꯠꯇꯜꯂꯤꯕ ꯃꯄꯨꯡ ꯃꯔꯩ ꯐꯥꯕ ꯑꯃ ꯑꯣꯏꯕꯅ ꯃꯨꯠꯇꯜꯂꯤꯕꯀꯤ ꯊꯕꯛꯁꯤꯡ ꯑꯕꯗꯨꯜ ꯃꯨꯠꯇꯜꯂꯤꯕꯅ ꯄꯥꯏꯔꯝꯃꯤ꯫ ꯄꯣꯁ ꯑꯅꯤ ꯍꯥꯏꯕꯗꯤ ꯁꯤꯀꯥꯌꯥ ꯑꯃꯁꯨꯡ ꯔꯤꯐꯥꯗꯥ ꯑꯅꯤꯃꯛ ꯑꯕꯗꯨꯜ ꯃꯨꯠꯇꯜꯂꯤꯕꯅ ꯄꯥꯏꯔꯝꯃꯤ꯫ ꯃꯛꯀꯥꯒꯤ ꯄꯣꯄꯨꯂꯦꯁꯟ ꯌꯥꯝꯅ ꯆꯥꯎꯕ ꯑꯣꯏꯔꯝꯗꯦ, ꯀꯩꯔꯣꯏ ꯂꯩꯀꯥꯏ ꯑꯣꯏꯅ ꯂꯩꯔꯝꯃꯤ, ꯃꯗꯨꯁꯨ ꯏꯆꯥꯏ ꯆꯥꯏꯊꯣꯛꯅ ꯂꯩꯔꯝꯃꯤ꯫ ꯍꯥꯖꯤꯁꯤꯡ ꯂꯥꯛꯄꯗ ꯃꯈꯣꯏꯕꯨ ꯏꯁꯤꯡ ꯄꯤꯊꯛꯅꯕꯒꯤꯗꯃꯛ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯀꯥꯕꯥꯒꯤ ꯃꯅꯥꯛꯇ ꯏꯁꯤꯡ ꯊꯝꯐꯝ ꯈꯔ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯊꯪꯅꯕ ꯂꯩꯀꯥꯏꯁꯤꯡꯗꯒꯤ ꯏꯁꯤꯡ ꯂꯧꯔꯨꯔꯒ ꯏꯁꯤꯡ ꯊꯝꯐꯝ ꯀꯣꯝ ꯑꯗꯨꯗ ꯍꯥꯞꯂꯒ ꯍꯥꯖꯤꯁꯤꯡꯒꯤꯗꯃꯛ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯏꯁꯤꯡ ꯊꯝꯐꯝꯁꯤꯡ ꯑꯗꯨ ꯏꯇꯠ ꯇꯠꯇꯅ ꯃꯣꯠꯂꯛꯄꯗ ꯁꯦꯡꯗꯣꯛꯄ ꯑꯃꯗꯤ ꯃꯗꯨꯗ ꯏꯁꯤꯡ ꯍꯣꯜꯂ ꯍꯣꯜꯂꯒ ꯍꯥꯞꯄ, ꯃꯁꯤ ꯌꯥꯝꯅ ꯋꯥꯕ ꯊꯕꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯐꯤꯚꯝ ꯑꯁꯤꯗ ꯑꯕꯗꯨꯜ ꯃꯨꯠꯇꯜꯂꯤꯕ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯖꯝꯖꯝꯒꯤ ꯏꯁꯤꯡ ꯂꯨꯕ ꯑꯃꯗꯤ ꯃꯗꯨꯒꯤ ꯃꯍꯥꯎ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯃꯃꯤꯡ ꯂꯩꯔꯝꯃꯤ꯫ ꯀꯪꯁꯨ ꯀꯪꯗꯦ, ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯁꯤꯖꯤꯟꯅꯕ ꯌꯥꯏ, ꯁꯣꯛꯄ, ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕ, ꯊꯝꯐꯝ ꯁꯦꯝꯕ, ꯃꯁꯤꯁꯤꯡ ꯑꯁꯤꯒꯤ ꯑꯋꯥꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯖꯝꯖꯝꯒꯤ ꯃꯇꯥꯡꯗ ꯑꯕꯗꯨꯜ ꯃꯨꯠꯇꯜꯂꯤꯕꯅ ꯈꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯖꯝꯖꯝ ꯑꯁꯤ ꯃꯇꯝ ꯑꯗꯨꯗ ꯐꯨꯝꯖꯤꯟꯈꯤꯗꯨꯅ ꯂꯩꯈꯤꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯕꯗꯨꯜ ꯃꯨꯠꯇꯜꯂꯤꯕꯅ ꯖꯝꯖꯝꯒꯤ ꯃꯇꯥꯡꯗ ꯈꯪꯕ ꯑꯍꯜꯁꯤꯡꯗ ꯃꯁꯤ ꯃꯇꯧ ꯀꯔꯝꯅ ꯑꯃꯗꯤ ꯀꯔꯤꯒꯤꯗꯃꯛ ꯐꯨꯝꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯍꯪꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯪꯕ ꯉꯝꯂꯝꯃꯤ ꯃꯗꯨꯗꯤ ꯃꯃꯥꯡꯉꯩꯗ ꯃꯐꯝ ꯑꯁꯤꯗ ꯖꯨꯔꯍꯨꯝ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨ ꯑꯁꯤꯒꯤ ꯂꯩꯉꯥꯛ ꯑꯣꯏꯔꯝꯃꯤ꯫ ꯃꯨꯖꯥꯖ ꯖꯨꯔꯃꯤ ꯍꯥꯏꯕꯁꯤꯅ ꯑꯔꯣꯏꯕ ꯂꯩꯉꯥꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯑꯁꯣꯏꯕ ꯑꯃꯗꯤ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯌꯥꯎꯔꯛꯄꯗ ꯕꯅꯨ ꯈꯥꯖꯥ ꯍꯥꯏꯕꯁꯤꯅ ꯌꯥꯅꯤꯡꯗꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯕꯅꯨ ꯈꯥꯖꯥꯅ ꯖꯨꯔꯍꯨꯝꯒꯤ ꯃꯐꯝ ꯂꯧꯊꯣꯛꯄ ꯄꯥꯝꯂꯝꯃꯤ, ꯂꯥꯟ ꯁꯣꯛꯅꯔꯝꯃꯤ, ꯑꯗꯨꯒ ꯕꯅꯨ ꯈꯥꯖꯥꯅ ꯉꯝꯂꯝꯃꯤ꯫ ꯖꯨꯔꯍꯨꯝ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯆꯠꯄ ꯇꯥꯔꯝꯃꯤ꯫ ꯃꯨꯖꯥ ꯖꯨꯔꯍꯨꯝ ꯆꯠꯄ ꯅꯠꯇꯅ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯆꯠꯇ꯭ꯔꯤꯉꯩꯗ ꯀꯥꯕꯥꯗ ꯂꯩꯔꯝꯕ ꯂꯟ ꯊꯨꯝ ꯈꯨꯗꯤꯡꯃꯛ ꯖꯝꯖꯝꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯒ ꯃꯊꯛꯇ ꯐꯨꯝꯖꯤꯜꯂꯒ ꯂꯩꯇꯦꯝ ꯃꯥꯟꯅꯍꯜꯂꯝꯕꯅꯤ꯫ ꯑꯈꯪꯕꯁꯤꯡꯅ ꯖꯝꯖꯝꯒꯤ ꯋꯥꯔꯤ ꯂꯣꯏꯅꯃꯛ ꯂꯤꯔꯝꯃꯤ꯫ ꯑꯕꯗꯨꯜ ꯃꯨꯠꯇꯜꯂꯤꯕꯅ ꯋꯥ ꯂꯦꯞꯂꯝꯃꯤ ꯃꯗꯨꯗꯤ ꯖꯝꯖꯝ ꯑꯁꯤ ꯍꯥꯟꯅꯒꯨꯝꯅ ꯇꯧꯊꯣꯛꯂꯒ ꯑꯃꯁꯨꯡ ꯁꯦꯡꯗꯣꯛꯂꯒ ꯁꯤꯖꯤꯟꯅꯕ ꯌꯥꯗ꯭ꯔꯤꯕ ꯐꯥꯎꯕ ꯇꯨꯃꯤꯟꯅ ꯂꯩꯔꯔꯣꯏ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩꯁꯤꯗ ꯑꯍꯤꯡꯗ ꯇꯨꯝꯂꯤꯉꯩꯗ ꯖꯝꯖꯝꯒꯤ ꯃꯐꯝꯁꯤ ꯇꯧꯊꯣꯛꯎ ꯍꯥꯏꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯅꯨꯡꯇꯤꯒꯤ ꯊꯪꯅ ꯊꯪꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥꯡꯒꯜ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯇꯧꯕ ꯍꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯁꯤ ꯑꯔꯥꯏꯕꯗꯤ ꯑꯣꯏꯔꯝꯗꯦ꯫ ꯉꯝꯖꯕꯤ ꯊꯥꯛꯇ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯍꯨꯃꯥꯡ ꯃꯃꯜ ꯐꯪꯂꯝꯃꯤ ꯃꯗꯨꯗꯤ ꯖꯝꯖꯝꯒꯤ ꯏꯁꯤꯡ ꯐꯪꯂꯝꯃꯤ, ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯨꯖꯥꯖꯀꯤ ꯊꯥꯡꯁꯥꯡꯁꯤꯡꯁꯨ ꯐꯪꯂꯝꯃꯤ, ꯑꯗꯨꯒ ꯀꯥꯕꯥꯒꯤ ꯂꯟꯊꯨꯝꯁꯤꯡꯁꯨ ꯐꯪꯂꯝꯃꯤ꯫ ꯂꯟꯊꯨꯝꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁꯅꯥꯅ ꯁꯥꯕ ꯁꯖꯤ ꯑꯅꯤꯁꯨ ꯐꯪꯂꯝꯃꯤ꯫ ꯑꯕꯗꯨꯜ ꯃꯨꯠꯇꯜꯂꯤꯕꯅ ꯊꯥꯡꯁꯥꯡꯁꯤꯡ ꯑꯗꯨꯅ ꯀꯥꯕꯥꯒꯤ ꯊꯣꯡ ꯁꯦꯝꯂꯝꯃꯤ, ꯑꯗꯨꯒ ꯂꯩꯇꯦꯡ ꯑꯣꯏꯅꯅꯕ ꯁꯅꯥꯒꯤ ꯁꯖꯤ ꯑꯅꯤ ꯑꯗꯨꯅ ꯀꯥꯕꯥꯒꯤ ꯅꯥꯀꯟ ꯅꯥꯀꯟꯗ ꯊꯝꯂꯝꯃꯤ꯫ ꯖꯝꯖꯝꯒꯤ ꯃꯐꯝꯗꯨ ꯇꯧꯊꯣꯛꯂꯛꯄꯗ ꯑꯕꯗꯨꯜ ꯃꯨꯠꯇꯜꯂꯤꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯈꯤ, ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥꯒꯤ ꯃꯊꯃꯣꯏꯗ ꯑꯋꯥꯕ ꯃꯃꯤ ꯑꯗꯨ ꯇꯥꯔꯝꯃꯤ꯫ ꯃꯇꯣꯝꯇ ꯑꯣꯏꯕꯅ ꯑꯗꯨꯒ ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯍꯥꯔꯤꯁ ꯀꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯜꯂꯥꯗ ꯑꯁꯨꯝꯅ ꯗꯨआ ꯇꯧꯔꯝꯃꯤ: ꯍꯦ ꯃꯄꯨ, ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯑꯩꯕꯨ ꯏꯆꯥꯅꯨꯄꯥ 10 ꯄꯤꯅꯔꯕꯗꯤ, ꯑꯗꯨꯒ ꯂꯣꯏꯅꯃꯛ ꯄꯥꯈꯪ ꯐꯥꯔꯛꯇꯨꯅ ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯂꯛꯂꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯏꯆꯥꯅꯨꯄꯥ ꯑꯃ ꯅꯪꯒꯤ ꯅꯐꯝꯗ ꯀꯨꯔꯕꯥꯅꯤ ꯇꯧꯒꯅꯤ꯫ ꯑꯕꯗꯨꯜ ꯃꯨꯠꯇꯜꯂꯤꯕꯀꯤ ꯑꯄꯥꯝꯕ ꯑꯗꯨ ꯐꯪꯂꯝꯃꯤ꯫ ꯑꯜꯂꯥꯍꯅ ꯃꯥꯕꯨ ꯃꯆꯥꯅꯨꯄꯥ 10 ꯄꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯄꯥꯈꯪ ꯐꯥꯔꯛꯇꯨꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯃꯄꯨꯗ ꯋꯥꯁꯛꯈꯤꯕ ꯑꯗꯨ ꯄꯥꯡꯊꯣꯛꯄ ꯃꯇꯝ ꯌꯧꯔꯛꯂꯝꯃꯤ꯫ ꯑꯕꯗꯨꯜ ꯃꯨꯠꯇꯜꯂꯤꯕꯅ ꯃꯥꯒꯤ ꯃꯆꯥ ꯈꯨꯗꯤꯡꯃꯛꯄꯨ ꯀꯧꯁꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯋꯥꯔꯤ ꯂꯤꯔꯝꯃꯤ꯫ ꯃꯆꯥꯁꯤꯡꯅ ꯍꯥꯏꯔꯝꯃꯤ: ꯑꯩꯈꯣꯏꯕꯨ ꯄꯣꯛꯄꯤꯕ ꯏꯄꯥ, ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯅꯍꯥꯛꯀꯤ ꯃꯥꯡꯗ ꯂꯩꯔꯦ꯫ ꯅꯪꯅ ꯑꯄꯥꯝꯕ ꯑꯗꯨ ꯇꯧꯕꯤꯌꯨ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯅꯈꯣꯏ ꯅꯁꯥ ꯅꯁꯥꯒꯤ ꯇꯦꯟꯖꯩꯗ ꯅꯈꯣꯏꯒꯤ ꯃꯤꯡꯁꯤꯡ ꯏꯌꯨ꯫ ꯃꯄꯥꯅ ꯊꯃꯣꯏꯗ ꯈꯪꯖꯤꯟꯕꯒ ꯂꯣꯏꯅꯅ ꯌꯥꯊꯪ ꯇꯧꯔꯝꯃꯤ꯫
ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯃꯁꯥ ꯃꯁꯥꯒꯤ ꯃꯃꯤꯡ ꯏꯔꯒ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯨꯇꯜꯂꯤꯕꯅ ꯇꯦꯟꯖꯩꯁꯤꯡ ꯑꯗꯨꯕꯨ ꯄꯨꯔꯒ ꯀꯥꯕꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯂꯣꯇ꯭ꯔꯤ ꯇꯧꯕ ꯃꯤ ꯑꯗꯨꯒ ꯎꯅꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯍꯨꯕꯜ ꯃꯨꯔꯇꯤꯗ ꯀꯅꯥ ꯄꯥꯝꯕꯅꯣ ꯈꯜꯍꯜꯂꯒ ꯑꯩꯉꯣꯟꯗ ꯈꯪꯍꯜꯂꯨ ꯃꯇꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯃꯔꯨꯑꯣꯏꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯇꯦꯟꯖꯩꯗ ꯃꯃꯤꯡ ꯏꯔꯒ ꯀꯥꯕꯥꯗ ꯂꯩꯕ ꯃꯨꯔꯇꯤꯁꯤꯡꯒꯤ ꯃꯃꯥꯡꯗ ꯄꯨꯊꯣꯛꯇꯨꯅ ꯋꯥ ꯂꯦꯞꯄ ꯑꯁꯤ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯃꯤꯡ ꯏꯔꯤꯕ ꯇꯦꯟꯖꯩꯁꯤꯡ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯊꯝꯂꯒ ꯗꯦꯕꯤ ꯗꯦꯕꯇꯥꯁꯤꯡꯒꯤ ꯃꯃꯥꯡꯗ ꯎꯪꯍꯜꯂꯒ ꯑꯔꯣꯏꯕꯗ ꯇꯦꯟꯖꯩ ꯃꯆꯤꯟ ꯑꯗꯨꯅ ꯗꯦꯕꯤ ꯗꯦꯕꯇꯥꯒꯤ ꯃꯃꯥꯡꯗ ꯑꯣꯟꯁꯤꯟꯕ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯂꯝꯃꯤ ꯃꯁꯤ ꯇꯧꯔꯤꯕ ꯃꯤ ꯑꯗꯨ ꯃꯍꯥꯟ ꯍꯥꯏꯅ ꯈꯪꯅꯩ ꯃꯍꯥꯟꯅ ꯑꯕꯗꯨꯜ ꯃꯨꯇꯂꯤꯕꯀꯤ ꯃꯆꯥꯁꯤꯡꯒꯤ ꯇꯦꯟꯖꯩꯁꯤꯡ ꯑꯗꯨ ꯍꯨꯕꯜ ꯃꯨꯔꯇꯤꯒꯤ ꯃꯃꯥꯡꯗ ꯎꯪꯍꯟꯕꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯕꯗꯨꯜꯂꯥꯍꯒꯤ ꯃꯃꯤꯡ ꯏꯕ ꯇꯦꯟꯖꯩ ꯑꯗꯨ ꯇꯥꯔꯝꯃꯤ ꯑꯕꯗꯨꯜ ꯃꯨꯇꯂꯤꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯃꯆꯥꯅꯤ ꯑꯕꯗꯨꯜꯂꯥ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯇꯧꯅꯤ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯃꯍꯥꯛꯄꯨ ꯂꯦꯜꯂꯒ ꯀꯨꯔꯕꯥꯅꯤ ꯇꯧꯈꯤꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯃꯔꯝꯗꯤ ꯍꯨꯕꯜ ꯃꯨꯔꯇꯤꯅ ꯃꯥꯕꯨ ꯄꯥꯝꯈꯤꯕꯅ ꯑꯕꯗꯨꯜ ꯃꯨꯇꯂꯤꯕꯅ ꯑꯕꯗꯨꯜꯂꯥꯍꯒꯤ ꯃꯈꯨꯠ ꯄꯥꯏꯔꯝꯃꯤ ꯃꯍꯥꯛꯄꯨ ꯄꯨꯔꯒ ꯖꯝꯖꯝꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨꯃꯛ ꯀꯨꯔꯕꯥꯅꯤ ꯇꯧꯐꯝꯅꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯨꯔꯕꯥꯅꯤ ꯇꯧꯒꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯇꯧꯔꯝꯃꯤ ꯏꯁꯥꯐ ꯑꯃꯁꯨꯡ ꯅꯥꯏꯂꯥ ꯃꯐꯝ ꯑꯗꯨꯒꯤ ꯃꯔꯨꯑꯣꯏꯕ ꯃꯨꯔꯇꯤꯅꯤ ꯊꯧꯗꯣꯛ ꯑꯁꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯂꯩꯀꯥꯏ ꯈꯨꯗꯤꯡ ꯂꯝꯕꯤ ꯂꯝꯍꯥꯡ ꯖꯪꯒꯜ ꯁꯤꯟꯕ ꯊꯨꯡꯅ ꯁꯟꯗꯣꯛꯈꯤꯔꯝꯃꯤ ꯄꯥꯎ ꯑꯁꯤ ꯍꯦꯛ ꯇꯥꯕꯒ ꯃꯁꯥ ꯃꯁꯥꯒꯤ ꯊꯕꯛꯁꯤꯡ ꯊꯥꯗꯣꯛꯂꯒ ꯑꯕꯗꯨꯜ ꯃꯨꯇꯂꯤꯕꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯃꯐꯝ ꯃꯔꯥꯡ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯗꯨꯗ ꯃꯤꯁꯤꯡꯅ ꯄꯤꯛ ꯊꯜꯂꯝꯃꯤ ꯃꯤ ꯑꯃꯒ ꯑꯃꯒ ꯍꯦꯛ ꯎꯅꯕꯗ ꯃꯈꯣꯏꯒꯤ ꯃꯆꯤꯟꯗꯒꯤ ꯋꯥꯍꯩ ꯑꯁꯤ ꯊꯣꯛꯂꯝꯃꯤ ꯌꯥꯔꯣꯏ ꯌꯥꯔꯣꯏ ꯑꯕꯗꯨꯜ ꯃꯨꯇꯂꯤꯕ ꯑꯕꯗꯨꯜꯂꯥꯍꯕꯨ ꯀꯨꯔꯕꯥꯅꯤ ꯇꯧꯕ ꯌꯥꯔꯣꯏ ꯑꯕꯗꯨꯜ ꯃꯨꯇꯂꯤꯕ ꯃꯐꯝ ꯃꯔꯥꯡ ꯈꯪꯂꯝꯗꯦ ꯃꯤꯌꯥꯝꯗꯨꯒꯤ ꯃꯇꯧꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯑꯩꯗꯤ ꯋꯥꯁꯛꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯋꯥꯁꯛꯈꯤꯕ ꯑꯗꯨꯗꯤ ꯄꯥꯡꯊꯣꯛꯄ ꯇꯥꯕꯅꯤ ꯃꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯕꯨ ꯀꯔꯤ ꯇꯧ ꯍꯥꯏꯔꯤꯕꯅꯣ ꯑꯕꯗꯨꯜ ꯃꯨꯇꯂꯤꯕꯅ ꯃꯍꯥꯛꯀꯤ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕ ꯋꯥꯐꯝꯗꯨ ꯐꯣꯡꯗꯣꯛꯂꯝꯃꯤ ꯂꯟ ꯊꯨꯝ ꯀꯠꯊꯣꯛꯂꯒ ꯃꯗꯨꯅ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯔꯕꯗꯤ ꯑꯩꯈꯣꯏ ꯌꯥꯒꯅꯤ ꯅꯠꯇ꯭ꯔꯒ ꯎꯠꯅ ꯃꯍꯨꯠ ꯁꯤꯜꯂꯒ ꯀꯨꯔꯕꯥꯅꯤ ꯇꯧꯕ ꯌꯥꯔꯒꯗꯤ ꯃꯗꯨꯁꯨ ꯌꯥꯒꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯊꯃꯣꯏꯁꯤꯡ ꯊꯛ ꯊꯛ ꯅꯤꯛꯂꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯆꯤꯟꯕꯥꯟꯗꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯠꯊꯣꯔꯛꯂꯝꯃꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯨꯏꯅ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯒ ꯑꯃꯒ ꯈꯟꯅꯔꯝꯃꯤ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯥꯏꯔꯛꯂꯝꯃꯤ ꯌꯁꯔꯐꯀꯤ ꯃꯥꯏꯀꯩꯗ ꯅꯨꯖꯨꯃꯤ ꯑꯦꯁꯇ꯭ꯔꯣꯂꯣꯖꯔ ꯍꯥꯏꯕꯗꯤ ꯂꯥꯏꯕꯛ ꯂꯦꯞꯄ ꯉꯝꯕ ꯅꯨꯄꯤ ꯑꯃ ꯂꯩ ꯃꯁꯤꯒꯨꯝꯕ ꯑꯁꯤ ꯌꯦꯡꯕꯗ ꯃꯃꯤꯡ ꯌꯥꯝꯅ ꯆꯠꯂꯒ ꯑꯃꯨꯛꯇꯪ ꯍꯪꯂꯨꯁꯤ ꯃꯍꯥꯛꯅ ꯃꯁꯤꯒꯤ ꯎꯄꯥꯏ ꯍꯥꯏꯔꯛꯄ ꯌꯥꯏ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯃꯁꯤꯒꯤ ꯋꯥꯔꯦꯞ ꯑꯁꯤ ꯌꯥꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ ꯅꯨꯄꯤ ꯑꯗꯨꯒ ꯎꯅꯔꯝꯃꯤ ꯃꯉꯣꯟꯗ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯇꯝꯂꯝꯃꯤ ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯂꯣꯏꯅꯃꯛ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯍꯪꯂꯛꯏ ꯀꯅꯥꯒꯨꯝꯕ ꯂꯥꯟꯐꯥ ꯑꯃꯕꯨ ꯊꯥꯗꯣꯛꯄ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯃꯔꯥꯜ ꯂꯩꯕ ꯑꯃꯕꯨ ꯀꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯅꯈꯣꯏꯅ ꯀꯔꯤ ꯄꯤ ꯎꯠ ꯇꯔꯥ ꯂꯣꯏꯅꯃꯛꯅ ꯄꯨꯂꯞꯅ ꯑꯃꯨꯛꯇꯗ ꯍꯥꯏꯔꯛꯂꯝꯃꯤ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯂꯝꯕꯤ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯎꯠ ꯇꯔꯥ ꯏꯕ ꯑꯃꯒ ꯑꯕꯗꯨꯜꯂꯥꯍꯒꯤ ꯃꯃꯤꯡꯒ ꯂꯣꯇ꯭ꯔꯤ ꯇꯧꯔꯣ ꯀꯔꯤꯒꯨꯝꯕ ꯎꯠꯀꯤ ꯃꯃꯤꯡ ꯊꯣꯔꯛꯂꯕꯗꯤ ꯐꯔꯦ ꯊꯣꯔꯛꯇ꯭ꯔꯕꯗꯤ ꯎꯠ 10ꯒꯤ ꯑꯃꯨꯛ ꯇꯧ ꯑꯗꯨꯗꯁꯨ ꯊꯣꯔꯛꯇ꯭ꯔꯕꯗꯤ ꯎꯠ 30ꯗ ꯑꯃꯨꯛ ꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯇꯧꯕꯅ ꯎꯠ 100ꯒꯤ ꯇꯧꯕꯗ ꯎꯠꯀꯤ ꯃꯃꯤꯡ ꯊꯣꯔꯛꯂꯝꯃꯤ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯈꯣꯏꯒꯤ ꯃꯄꯨꯅ ꯎꯠ 100 ꯑꯕꯗꯨꯜꯂꯥꯍꯒꯤ ꯃꯍꯨꯠꯇ ꯀꯨꯔꯕꯥꯅꯤ ꯇꯧꯕ ꯌꯥꯕꯤꯔꯦ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯃꯤꯌꯥꯝꯒꯤ ꯃꯃꯥꯏꯁꯤꯡ ꯑꯗꯨ ꯈꯨꯏꯖꯜꯂꯨꯔꯕ ꯂꯩ ꯑꯃꯒꯨꯝ ꯑꯣꯏꯔꯝꯕꯗꯨ ꯂꯩꯅ ꯁꯥꯠꯇꯣꯔꯛꯄꯒꯨꯝ ꯃꯃꯥꯏꯁꯤꯡ ꯑꯗꯨ ꯉꯥꯟꯊꯣꯔꯛꯂꯝꯃꯤ ꯑꯁꯣꯝꯗ ꯑꯕꯗꯨꯜ ꯃꯨꯇꯂꯤꯕꯅ ꯃꯥꯒꯤ ꯃꯄꯨꯗ ꯑꯕꯗꯨꯜꯂꯥꯍꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕꯤꯅꯕ ꯗꯨआ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯤꯌꯥꯝꯅ ꯆꯣꯡꯗꯨꯅ ꯂꯥꯎꯗꯨꯅ ꯑꯕꯗꯨꯜ ꯃꯨꯇꯂꯤꯕꯀꯤ ꯃꯅꯥꯛꯇ ꯂꯥꯎꯗꯨꯅ ꯅꯨꯡꯉꯥꯏꯔꯣ ꯌꯥꯏꯐꯔꯣ ꯃꯄꯨꯗ ꯑꯕꯗꯨꯜꯂꯥꯍꯕꯨ ꯃꯄꯨꯅ ꯌꯥꯕꯤꯔꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ ꯄꯥꯎ ꯑꯁꯤ ꯇꯥꯔꯕ ꯐꯥꯎꯕꯗ ꯑꯕꯗꯨꯜ ꯃꯨꯇꯂꯤꯕ ꯊꯥꯖꯕ ꯐꯥꯎꯔꯝꯗꯦ ꯃꯍꯥꯛꯅ ꯑꯃꯨꯛꯀ ꯍꯟꯅ ꯂꯣꯇꯔꯤ ꯇꯧ ꯍꯥꯏꯗꯨꯅ ꯇꯧꯍꯜꯂꯤ ꯃꯗꯨꯗꯁꯨ ꯑꯕꯗꯨꯜꯂꯥꯍꯒꯤ ꯃꯃꯤꯡꯒꯤ ꯃꯍꯨꯠꯇ ꯎꯠ 100ꯒꯤ ꯃꯃꯤꯡ ꯊꯣꯔꯛꯂꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯕꯗꯨꯜ ꯃꯨꯇꯂꯤꯕꯅ ꯄꯨꯝꯊꯥ ꯊꯥꯖꯔꯕ ꯃꯇꯨꯡꯗ ꯎꯠ 100 ꯂꯦꯜꯂꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯊꯝꯂꯝꯂꯒ ꯀꯥꯟꯅꯕ ꯂꯧꯅꯤꯡꯕꯁꯤꯡꯅ ꯂꯧꯅꯤꯡꯕ ꯂꯧꯖꯍꯧꯔꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ